Rims ki maikidigi fibam luna lay Hairibe Naurem Sanjita gi Puknungda Yaoriba Angang Leikhidre Sanjita su Pharakani Haiba ki Thajaba Leitre haina mahaki Mapuroiba Naurem Dipakna phongdorokle ngasi Rims ta pawmi singa unabada Naurem Dipakna hai mahaki loina bi Sanjita kanma ngamgane Haiba ki Thajaba Leitre doctor na khut thaba ngamloi haiba wafam su thamlakle Masida makata na karamba treatment pigedoribano haiba khangde mahang makata raduna security force na yumlakta tear gas cell capsin bagi thong asina mahaki loina bagi hojik oriba phibam asi ohen kibani haina security force ki thongbo yaning da phongdokhe makata na asigumba thongdok asi thoktana ba miyamna thabak khara paikhat pi haina su appeal tarukle Pagi nupi aigi nupi je than mapan phaga da numit 15 ning tangai chale ba Sigi timing gi da ma je thukat pa phokat pa tyagas manam kai ki ta gi baduna maram moiraga ma je pakhat padagi imung da adum di leijaba aduga pung 13 mung ta ba ji da tyagas amago ai gi thongan da tasalak pa ji dagi ma je pakhatlaga tung haipet tumage na tung gi badagi mabung na yana ha padagi ne ba sida lai ba je adudagi makong ngor pa ne orak pa ne ba adugi main course ti asai gi khoina mamang da moina tawrakhiba tyagas kapak khiba makon phungkat khiba manam ta gi bajing do aduna maram oigane na ina di khanjai ba doctor na di hoji khu thaba ding maroi hai moi kholai thaba ngam maroi hai reba ko adugo moi hai sina makha thaba treatment ne dum pigi ji improvement do kitang lak pari yingi ji ne ba aduda moi hai na improvement do laga di Puknungda Yaoriba ngang Leitre ba ngang du di lokthok pi bagadra hai ka hoji no normal na lokthok ki je moi hai ri ba normal da lokthok pa je karam kan da yad no hai ma tan moi na 24 hour gum sang ne hai numit kya ni thamba ya ni numit 10 ni mung di thamba ya ni hai moi na chawrak pa man ni ko moi direct hai de ba Angang ji lokthok tragadi mama da kari condition am lakani akhoi wakhan ni da wahang mayam lae ba mayam ji na hang wahang da aju khumang khang da bam yaw salle ba doctor na khut tha ni ko khut tha ro jo hai re haji hoji che ventilation satu ko matam da ju ma je ngam ni tam ma ju ngam re na hai re isa aseng do wari du ni ko hai ji ja aduna aina hajaga da babu aigi wa hai bu mayam na phani na khan ba do mayam na aigi da mak da ju le piri da na mayam da phani ai matung manau thok da na ba thaba am tang tawbiramo sidang ai haijarge